ꯊꯣꯏꯕꯤ ꯕꯣꯕꯣꯛꯇꯤ ꯈꯪꯗꯦ. ꯇꯥꯝꯕꯣꯒꯤꯅ ꯁꯤ ꯂꯩꯔꯦ. ꯏꯆꯥ ꯊꯣꯏꯕꯤ ꯆꯥ ꯊꯛꯁꯦ. ꯍꯩꯃꯥ 이마ꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯤꯌꯦ. ꯍꯩꯃꯥ ꯅꯪꯗꯤ ꯊꯛꯇ꯭ꯔꯕ꯭ꯔꯣ? ꯑꯩꯗꯤ ꯊꯛꯑꯔꯣꯏꯒꯦ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯣ. ꯑꯩ ꯑꯣꯐꯤꯁ ꯈꯔ ꯉꯟꯅ ꯆꯠꯀꯦꯀꯣ. ꯆꯥꯛꯄꯨꯗꯤ ꯀꯨꯏꯔꯣꯏꯗ. ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ? ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ? ꯏꯌꯥ ꯌꯥꯏꯗ. ꯏꯌꯥ ꯌꯥꯏꯌꯦ. ꯍꯣꯏꯗ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯊꯣꯡꯉꯣ. ꯊꯣꯏꯕꯤ ꯕꯕꯥꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯍꯧꯈꯣꯀꯣ. ꯍꯣꯏ ꯃꯃꯥ. ꯂꯩ ꯃꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯅꯣ? ꯅꯣꯏꯕꯨ ꯗꯥꯛꯇꯔꯗꯒ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯨ ꯆꯠꯂꯨꯅꯦ. ꯀꯩꯅꯣ ꯑꯩ ꯉꯁꯥꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗꯕꯅꯤ ꯏꯃꯥ. ꯐꯔꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯑꯝꯇ ꯍꯪꯖꯔꯨꯈꯤꯒꯦ. ꯍꯣꯏ ꯍꯪꯉꯨꯔꯣ. ꯑꯉꯥꯡꯗꯨꯕꯨ ꯀꯗꯥꯏ ꯌꯧꯒ꯭ꯔꯖꯥꯠꯅꯣꯅꯦ? ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯊꯣꯔꯛꯏꯗꯤ? ꯀꯩꯁꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯗ. ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯅꯣ? ꯀꯣꯛꯁꯤꯁꯨ ꯈꯔ ꯉꯥꯎꯋꯦ. ꯂꯥꯛꯑꯣꯁꯤ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯁꯤ ꯂꯥꯛꯑꯣ. ꯃꯣꯆꯧꯕ, ꯏꯃꯥ. ꯅꯣꯏ ꯆꯠꯇꯧꯔꯕ꯭ꯔꯥ? ꯏꯃꯥ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ. ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ. ꯊꯣꯏꯕꯤ ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯅꯨꯀꯣ. ꯍꯣꯏ ꯃꯃꯥ. ꯕꯣꯕꯣꯛꯀ ꯐꯖꯅ ꯂꯩꯔꯝꯃꯨ. ꯂꯥꯛꯑꯣ. ꯆꯠꯂꯨꯔꯣ. ꯐꯖꯅ ꯌꯦꯡꯊꯣꯔꯛꯎꯀꯣ. ꯑꯧ ꯏꯃꯥ. ꯍꯤꯗꯥꯛ ꯈꯔꯒ ꯇꯦꯁ ꯈꯔꯒ ꯏꯖꯔꯕꯅꯤ. ꯍꯣꯏ. ꯑꯗꯨꯒ ꯇꯦꯁꯁꯤꯡꯁꯦ ꯐꯖꯅ ꯇꯧꯊꯣꯛꯄꯤꯔꯛꯑꯣ. ꯍꯤꯗꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛꯄꯤꯔꯣ. ꯕꯤꯄꯤꯁꯨ ꯈꯤꯇꯪ ꯋꯥꯡꯉꯤ. ꯍꯣꯏ. ꯊꯨꯝ ꯊꯥꯎ ꯈꯔ ꯄꯤꯖꯕꯤꯔꯒꯅꯨ. ꯈꯔ ꯂꯤꯛꯅ ꯄꯤꯖꯕꯤꯔꯣ. ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯆꯦꯛ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ. ꯐꯅꯤ ꯗꯣꯛꯇꯔ. ꯀꯩꯗꯧꯔꯦ? ꯀꯩꯅꯣ? ꯃꯃꯥ. ꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯒꯦ? ꯕꯦꯝꯃ
ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯃꯥ 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 ꯀꯅꯥꯅꯣꯝꯇ ꯀꯧꯔꯗꯤ ꯐꯅꯤ ꯀꯅꯥ ꯂꯩꯒꯦ 이비마 신람이 방무새 마마 마마 우와 마마 나오네 레몬이 갈 노마 더 그래네 레마 비마 레마 너무 세 나비동 치고 없어 레마 레마 세 나비동 방 없어 나비동 치고 없어 제 나비동 방 없어 붕아 닥터다 보나나 봐 가리엠 더 와르소 잘로 이미 엄간 낭보 레마 시작하도록 해. 세. 이짝이 좀 바블레시디. 이짝을 그리기 너도 못 돌이 봐. 이짝이 좀 바블레시디. 레이마. 난 뿌려먹지 예행만 농아리 브레이마 이파기 메마 이상하게 죽밥할래시디 너 장했어 마마 낭디 까달 자또이바 아이 러붕 항절로기 되비 바발 러붕 절로기 있고 바붕 투네라 아 오빠 돈 낚거더니 나 그만 팔거더니 그래 맞을래 잘로
มาพ่อมาพ่อมาพ่อเลยเหรอมาพ่อ hai cái thầu đấy nào tuần năng này ít phình cái nó tàu đi được quá ตามโมตัวตามโมตัว nó thì cái thầu rồi cái hai bên này ตามโมตัวระบุกตะ năng tạm một cái đầu rồi cái hai bà ตามโมตัวระบุกตะหนุ่มไม่ได้ปาละตาแล้วเลยมาพ่อ ha cái này đã มาพ่อจะได้สิเราเรามาพ่อ มาพ่อมาพ่อมาพ่อตามโมตามโมตามโมกูโล 이마기 붕어 이마기 붕어 그다이노 쇼긴가 그다이노 호갈로 염대세시 호갈로 염대세시 이마기 닝게 Kanino nang nataw ni mamataw si mo imati mahangit na. Imaginig din. Ako kalo sa iyong dasatsi. Ma, si, ako lang. Para ka no? Nako'y naingon na parang payabra. Nako'y kumain nung ngayon pa nasra. Kumain mo. Nako'y di kumain mo. Imaginig din. Imaginig din. Bema, karino ima tawpham khangdrene. Karino mi aigi laibak sibo. Isusina kanana nakon pirakadoribano. Ima su sum mahalo salai. Isuse mama mapa ni magsuloy na kainare. Maraibak thikraba isuni. Ima, yamen na chukhan birun. Aikoy miyam larisidi. Toybigi kari wat kani. Aikoy miyam changana yangchibiba haiduni. Ima hana dumaina sondharaga lairadi. Ima gi hakchangdo yam sondharani. Ima, Kanagi thamoina sontharoi doribano ibema. Amatasu natana. Ani magpupun na loksan kibasidi. Isugi matawsi ima yeng mangamdene. Mamara mapara matangdi subo yeng na matanamudana. Imana kari lang jarubana no kangdrene bema. Bubuang, nang kap ka no? Nang kay kikapi no? Kapti, bobo kapti ye. Ay irizarige ko. Abe masya sida ngahaktan thamamge. 메미, 아니 나 사이다기 꼬티 티루리. 나 시다 사나드나 레라메. 라오 싹사로시 라오. 싹사라가 목 사나로. Hoy mama. 토이비, 낭디 싹사르보. Chadri. 짜드라디 아코이다 분나 짜루라시다나. Sarage, ako sa bubok na chak loramani. 아두디 파레. 라오 살라시 라오. Tabi ay chak charurage aduga halaaga ni sanarasi.
ꯀꯔꯤ ꯌꯦꯡꯁꯤꯒꯦ? 시마테 영재게 봐. 까야노 시보. ꯆꯅꯤꯌꯥꯡꯈꯩ ꯈꯛꯇꯅꯤ. 기당 따비우고 쌈양카이도 탐자라마게고. ꯍꯣꯏ ꯍꯣꯏ. 시밤에고. 토이비. 이쇼부 까이다오라게. 시대 낭나 탄다 까이다오라미노. 보보, 아기 이마가 빠본 걸 알을 거. 이마기 보죠 봐. 이마기 레이마. 나 코에 니디. 나 싸기 맛없이 우드러버니네. 아버기 토이비. 난 까리기 까삐노 아복 레이리시디. 하, 낭기다먹다 보복 레이리시디. 라오, 이몽장하실라오. 이붕어! 이붕어! 마빠한테 들어오네 헤이! 와함 다 해롱 게네. Kay lirige pa mo. 영어에 이뻐 와이게 능 노무니니당 릭팜데 레고 야가드로 Hoy pa bung lejaruge. 영어에 이뻐가서 타박 야나 진면이나 미슈 나가다비 야나 레레고 아두나나 노무니니당 능기 따또 만게네 거리거리노 카나라가 릭팜도 그래 양실라 먹고 Ah, hoy pa bung. 어제는 양실라 먹고
ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯄꯥ ꯅꯆꯥꯅ ꯁꯥꯟꯅꯔꯝꯃꯤꯕꯁꯤꯕꯣ ꯅꯆꯥꯅꯨꯄꯥꯁꯦ ꯆꯦꯛꯀꯣꯟꯗ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯂꯩꯔꯨꯅꯕ ꯍꯥꯏꯔꯝꯕꯅꯤꯗ ꯌꯥꯔꯣꯏꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯋꯥꯅꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯨꯝꯗ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏ ꯌꯥꯗꯗꯅ ꯇꯧꯕꯅꯤꯅꯦ ꯂꯩꯀꯥꯏꯁꯤꯒꯤ ꯈꯨꯟꯁꯤꯒꯤ ꯃꯤꯇꯤꯡ ꯈꯨꯗꯤꯡ ꯑꯩ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯗꯨꯒ ꯃꯤꯁꯨ ꯎꯅꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯥꯁꯨ ꯁꯨꯝ ꯌꯨꯝꯗ ꯅꯩꯁꯟ ꯂꯩꯔꯒ ꯕꯣꯔꯤꯡ ꯆꯨꯗꯩ ꯁꯔꯨꯛꯄꯨꯗꯤ ꯐꯥꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯜꯂꯨꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯥꯁꯨ ꯃꯇꯝ ꯂꯦꯟꯅꯅꯕ ꯈꯪꯗꯦ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯦ ꯏꯉꯣ ꯅꯪ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯏꯄꯥ ꯆꯠꯂꯦ 따도마 그돈데 너 이두고 그놈이 됐지? 그라도도 흥미를 두고 너무 ngorbo ngobu는 띠 따도마 아슬이 눈빛이 또 아득이세 예 시대 걸레 가야 가네 마민기 그게 더비 거보니 슬러 사람 지더래 라라라 저시라 라라라라 ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯐꯥꯎ ꯊꯦꯡꯅꯕ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯩꯅ ꯄꯥꯝꯕ ꯌꯥꯎꯗꯦ ꯃꯈꯣꯏꯅ ꯍꯧꯔꯛꯄ ꯀꯣꯏꯒꯦꯀ ꯍꯥꯏꯔꯛꯄ ꯊꯃꯣꯏꯗ ꯁꯦꯠ ꯂꯧꯕ ꯑꯃꯨꯛꯇ ꯐꯥꯎ ꯌꯥꯎꯗꯦ ꯀꯔꯝꯕ ꯗꯁꯥꯅꯣ ꯀꯥꯏꯗꯩ ꯄꯥꯏꯔꯛꯄꯅꯣ ꯅꯪꯕꯨ ꯎꯕꯒ ꯄꯥꯡꯊꯦꯔꯤꯕ ꯅꯪꯅ ꯈꯪꯕꯤꯔꯕ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯎ ꯑꯩꯉꯣꯟꯗ ꯍꯧꯔꯛꯎ ꯇꯣꯞ ꯇꯣꯞꯄ ꯅꯨꯡꯁꯤ ꯃꯒꯨꯟ ꯃꯌꯥꯏ ꯆꯤꯟꯕꯤꯅꯤ ꯑꯩ 이나타 탐나고 와린 그 사랑도 운시 망아 내 아버지가 지지 와칼리 농노 포기드나 그래도 따도만 낭락 부엉드레 얌나는 까이자 개노 는 아 ngasi시 내 아버지 타밤때 갚아오게 난 타밤 간지 가리 얘기는 먹고 개노도 따도마 레이디 토고 얌지가 짭빼 야로이다 그리고 너네 부모 너희는 바는 사나이시 제꼬지다 수루수루 나샤나 좀 탐내 내 아버지와 너 벤그리 오게 농가도 갚아오게 고르게 근데 에이 좀 거의 바늘 붙이지 좀 농학자를 망고하고 아 에이 좀 박하네 에이 제 농학자인게 에라 꽃장 망고 얌비를 때 그도록에 누가 기들다 야이 마사지가 그만 떠올게 마기 라잉엄버도수 나오이동 밍가디 라잉엄버가이나 ꯑꯗꯨꯝ ꯂꯦꯝꯒꯅꯤ ꯊꯛꯇꯅ ꯑꯗꯨꯝ ꯂꯦꯝꯒꯅꯤ 하이 ꯀꯩ ꯆꯥꯒꯦ ꯉꯥꯎꯁꯤꯟꯅꯩꯅꯣ ꯁꯛꯇꯥꯗꯨꯒ 레차비야 ꯐꯠꯖꯩ 와타르 소리로 라잉엄 너 포토 그마이 떠래 ngasi hinchida soidani yorani 예 여우라니 누나 디네 이노 파미세 포토 여우럭버두네 이노 파미세 yorupai se koi myam gi nungai ba natro 예 ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯛꯁꯜꯂꯛꯑꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯄꯣꯠꯇꯣ ꯌꯧꯔꯛꯇ꯭ꯔꯕ ꯅꯪ ꯇꯠꯂꯦ ꯆꯠꯂꯣ ꯆꯠꯁꯤꯂꯣ
ꯈꯪꯉꯤꯍꯦ ꯇꯥꯇꯣꯃ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯅꯪ ꯑꯃ ꯍꯟꯇꯛ ꯃꯔꯛꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯃꯆꯤꯗ ꯎꯪꯅꯗꯅ ꯀꯅꯥꯏ ꯋꯥꯈꯜꯅꯣ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯅꯠꯇꯦꯗ ꯀꯥꯏꯗꯩꯅꯣꯗ ꯇꯥꯇꯣꯃ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯊꯣꯏꯕꯤꯁꯤꯕꯨ ꯍꯪꯉꯨ ꯀꯩꯅꯣ ꯊꯣꯏꯕꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯕꯣꯛ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯑꯦꯔꯥ ꯁꯦ ꯅꯣꯏ ꯁꯤꯀꯣꯟꯗꯅꯦ ꯅꯣꯏꯗꯤ ꯈꯪꯉꯝꯃꯔꯣꯏ ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯊꯣꯏꯕꯤꯒꯤ ꯃꯄꯥꯗꯣ ꯊꯣꯏꯕꯤꯒꯤ ꯄꯥꯕꯨꯡꯗꯣ ꯃꯣꯍꯣꯔꯤ ꯑꯣꯏꯔꯝꯃꯤꯃꯦ ꯑꯦ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯁꯦ ꯀꯥꯟꯗꯦꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯅ ꯇꯧꯁꯤ ꯌꯨꯝꯗꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯌꯦꯡꯁꯤꯟꯕꯅꯦ ꯂꯥꯛꯑꯒ ꯅꯪꯅ ꯃꯁꯤꯗ ꯎꯪ ꯂꯩꯔꯗꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯏꯕꯥꯅꯤꯁꯤ ꯃꯤ ꯑꯣꯏ ꯊꯥꯔꯔꯣꯏꯕ ꯁꯨꯁꯂꯥ ꯇꯥꯇꯣꯃ ꯅꯪ ꯆꯠꯄꯤꯔꯝꯃꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯂꯥꯛꯑꯒꯦ ꯍꯣꯏ ꯕ꯭ꯔꯥꯎ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯇꯥꯇꯣꯃ ꯀꯩꯗꯧꯔꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯀꯣꯏꯊꯤ ꯊꯤ ꯍꯥꯏꯁꯤꯕꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯃꯉꯥꯟ ꯀꯩ ꯂꯩꯔꯦ ꯇꯥꯇꯣꯃ ꯊꯣꯏꯕꯤꯔꯣꯝꯗ ꯑꯃ ꯆꯧꯁꯤꯔ ꯀꯩꯅꯣ ꯌꯥꯝ ꯊꯤꯖꯤꯜꯂꯛꯏꯅ ꯑꯁ ꯇꯥꯇꯣꯃ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯗꯨꯝ ꯎꯔ ꯂꯩꯔꯦ ꯅꯪ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯀꯥꯡꯅ ꯈꯣꯡꯕ ꯇꯥꯔꯝꯃꯅꯤ ꯂꯩꯅꯥ ꯍꯦꯟꯖꯜꯂꯛꯑꯦ ꯂꯥꯌꯦꯡꯗ ꯌꯥꯔꯔꯣꯏ ꯇꯥꯇꯣꯃ ꯋꯥꯔꯦꯝ ꯇꯧꯔꯅꯨ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦꯕ ꯍꯣꯟꯅ ꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯆꯧꯁꯦ ꯅꯪꯁꯨ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯎꯔꯣ ꯑꯩꯁꯨ ꯋꯤꯡ ꯂꯥꯎꯕ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯩꯗ ꯀꯥꯞꯈ꯭ꯔꯁꯤ ꯁꯥꯈ꯭ꯔꯦꯗ 이봉호 도만 이네 얌 타저다는 난게 까다이 잘로리노 이네 시다 숨숨나 라군이다 이네 거의 토비고수 우더 거이래나 이봉호 씨는수 레카이시기 라미토 미 춤니행니에나 거이토럭바니 이봉호 씨나까나 까다이 되기노 마보 이네 거의 파마뿌 다 사나자고이 마사니 바니 이셰 이봉호 사나자고기 마사 마네보 이봉호 난게 밍나 까리 거봐 망할 거예보 난게 바봉도디 깜다우리야 마봉 마빠우 파그랍니다 아이코이 토이비 호기 마빠봉 레이링아이다디 아이코이 다다 레이람임니 이시 이까오고 까오이다 해 방고고 비마 아이 비모 아이 뭐라 아니 각도 부터러운 해 파부 하이 영호이 비마 하이 난 따다 아니기네 자 아우 길라스 아니 갖다 놀러 오시자 ꯍꯣꯏ ꯑꯕꯣ 토비 로로로다 거의 숨 꼬락바니 타코 야니 가니 도마 로로로 ꯇꯥꯇꯣꯃꯥ ꯀꯨꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛꯇꯅꯦ ꯍꯣꯏ ꯅꯪ ꯂꯣꯟꯒꯦꯗꯤ ꯂꯣꯜꯂꯨꯔꯣ 피다 맛있다 우지
ꯏꯅꯣꯝꯆꯥ ꯉꯁꯤꯗꯤ ꯐꯅꯦꯛ ꯃꯔꯤ ꯈꯛꯇ ꯄꯣꯔꯛꯑꯦ ꯁꯤ ꯂꯧꯍꯧꯔꯣ ꯅꯪ ꯐꯅꯦꯛ ꯄꯣꯔꯛꯏꯁꯦ ꯄꯣꯠꯇꯤ ꯑꯝꯇ ꯁꯦꯠꯇ꯭ꯔꯦꯅꯦ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤꯌꯦ ꯏꯅꯣꯝꯆꯥ ꯑꯩ ꯑꯁꯤꯗ ꯀꯩꯅꯣꯝ ꯌꯦꯡ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯁꯤ ꯂꯥꯎ ꯑꯩꯒꯤꯁꯨ ꯁꯝ ꯆꯞꯅꯕ ꯑꯝꯇ ꯂꯩꯌꯨꯗꯅ ꯇꯥꯗ ꯃꯥꯅꯤ ꯑꯩꯒꯤꯁꯨ ꯁꯝ ꯆꯞꯅꯕ ꯑꯝꯇ ꯂꯩꯕꯤꯌꯨ ꯃꯐꯝꯁꯦ ꯀꯩꯊꯦꯜꯅꯤꯀꯣ ꯀꯩꯊꯦꯜꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯁꯝ ꯆꯞꯅꯕ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯀꯩꯊꯦꯜꯅꯤ ꯍꯥꯏꯌꯦ ꯆꯠꯁꯤ ꯂꯥꯎ ꯏ ꯆꯠꯈ꯭ꯔꯦ ꯆꯠꯂꯣꯏ ꯏꯅꯣꯝꯆꯥ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯕꯤꯔꯛꯑꯣ ꯅꯪꯒꯤ ꯐꯤꯗꯣ ꯑꯩ ꯂꯩꯕꯤꯔꯒꯦꯗꯅ ꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯁꯛꯇꯨꯒ ꯀꯩ ꯊꯣꯛꯑꯦꯅ ꯉꯥꯎꯁꯟꯅꯩꯅꯣ ꯉꯥꯎꯁꯟꯅꯕ ꯅꯠꯇꯦꯗ ꯅꯪꯒꯤ ꯐꯤꯗꯣ ꯑꯩ ꯂꯩꯕꯤꯔꯒꯦ ꯍꯥꯏꯕꯅꯦ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯉꯥꯜꯂꯦ ꯁꯤ ꯕ꯭ꯂꯕꯁꯤꯗꯤ 100 ꯕ꯭ꯂꯕꯅꯤꯅꯦ ꯉꯁꯥꯏ ꯅꯨꯡꯇꯤꯗ ꯑꯣꯏꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯀꯣꯏꯁꯜꯂꯅꯤ ꯒꯥꯔꯤꯁꯤꯁꯨ ꯁꯦꯝꯗ ꯌꯥꯔꯣꯏ ꯃꯅꯨꯡꯒꯤꯁꯨ ꯊꯣꯛꯑꯦ ꯂꯣꯏꯔꯦꯗ ꯁꯦꯝꯗ ꯌꯥꯔꯣꯏꯗ ꯏꯁꯤꯡꯒ ꯍꯩ ꯃꯍꯤꯔ ꯑꯝꯇ ꯂꯧꯔꯣ ꯐꯝꯃꯣ ꯑꯃ ꯍꯦꯛꯇ ꯂꯧꯔꯣꯅꯦ ꯁꯤ ꯑꯣꯏꯗꯤ ꯌꯥꯗ꯭ꯔꯣ ꯂꯤꯛꯂꯥꯕꯨ ꯇꯥꯔꯗꯤ ꯌꯥꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯗꯤ ꯐꯖꯅ ꯉꯥꯜꯂꯤꯍꯦ 100 ꯕ꯭ꯂꯕꯀ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯝ ꯉꯥꯟꯕꯅꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯖꯥꯅꯣ ꯑꯗꯨꯕꯨ ꯑꯦꯔꯥ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯅꯦ ꯏꯕꯦꯇꯣꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯍꯟꯅꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯕꯅꯤ ꯊꯣꯏꯕꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅ ꯐꯥꯎꯕ ꯈꯪꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯣꯏꯕꯤꯅꯤꯅꯦ ꯁꯤꯗꯤ ꯊꯣꯏꯕꯤ 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 ꯑꯩ ꯊꯤ ꯂꯥꯛꯏꯔꯣ ꯅꯪꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯑꯩꯁꯦ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯤꯡ ꯂꯥꯟꯖꯗꯕ ꯈꯪꯉꯦꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯖꯗꯕꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃꯗ ꯈꯛ ꯂꯦꯝꯅ ꯊꯥꯗꯦ ꯑꯗꯣ ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯔꯦꯅꯦ ꯍꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯇꯩ ꯑꯇꯣꯞꯄꯗ ꯇꯧꯔꯝꯕꯗꯤ ꯌꯥꯏ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯑꯣꯏ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯐꯥꯔꯒ ꯄꯨꯕꯗ ꯍꯦ ꯃꯥꯅꯤꯅꯦ 하도 그냥 내 다시 봐 하도 ꯅꯨꯄꯤꯗ ꯊꯥꯗꯣ ꯍꯦ ꯌꯥꯝ ꯊꯥꯗꯣ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩ ꯊꯣꯡꯅꯦ ꯊꯥꯗꯣ ꯍꯥꯏꯁꯦ ꯊꯥꯗꯣ ꯂꯥꯟꯖꯗꯕ ꯂꯩꯀꯥꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ 하도 해보네 ꯅꯊꯧ ꯀꯩ ꯂꯩꯒꯦ ꯂꯥꯂꯣ ꯃꯥꯅꯣ 그만 치스러 ꯑꯁꯤ ꯀꯃꯥꯏꯅ ꯍꯣꯡꯗꯦ 치스러 ꯇꯛꯀꯅꯤꯀꯣ
ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯅꯪ ꯆꯪꯈ꯭ꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯥꯛꯎꯀꯣ ꯂꯥꯛꯀꯦ ꯆꯠꯂꯒꯦ ꯕꯦꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯊꯦꯜ ꯆꯠꯄꯅꯦꯅ ꯆꯠꯈ꯭ꯔꯒ ꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯃ ꯂꯩꯔꯝꯃꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯕꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯋꯥꯡꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕ꯭ꯔꯥ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯟꯖꯗꯕꯗꯨꯅ ꯑꯩꯕꯨ ꯀꯩꯊꯦꯜꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒꯅꯦ ꯈꯨꯠꯀꯁꯦ ꯄꯥꯏꯔ ꯆꯤꯡꯉꯤꯕ ꯑꯦ ꯀꯔꯤꯒꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯕ ꯀꯩꯝꯇ ꯍꯥꯏꯔꯨꯗꯦ ꯃꯤꯃꯤꯒ ꯏꯕꯥꯅꯤꯗꯤ ꯀꯩꯊꯦꯜꯗ ꯐꯤ ꯊꯥꯕ ꯆꯠꯄꯅꯦ ꯑꯗꯨꯗ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯒ ꯑꯩꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣ ꯌꯦꯡꯉꯨꯅꯦ ꯈꯪꯒꯅꯤ ꯃꯌꯥꯝꯕꯗꯨꯗ ꯆꯠꯂꯒꯅꯦ ꯑꯕꯣꯛ ꯍꯥꯏꯔꯨꯒꯦ ꯑꯕꯣꯛ ꯆꯠꯂꯨꯔꯅꯨ ꯇꯥꯇꯣꯃꯥꯜꯒ ꯃꯉꯥꯜꯒꯗꯁꯨ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯦ ꯑꯦ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯅꯪꯅ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤꯃꯤꯒ ꯑꯩꯈꯣꯏꯅꯤ ꯆꯪꯉꯛꯄꯗ ꯇꯥꯇꯣꯃꯥꯜꯒ ꯃꯉꯥꯜꯒꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯊꯦꯡꯅꯕꯅꯦ ꯑꯣ ꯅꯠꯇꯦꯅꯦ ꯃꯣꯏ ꯑꯅꯤꯗꯤ ꯑꯁꯣꯛ ꯑꯄꯟꯒ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯃꯤ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯐꯔꯦ ꯅꯥꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯎꯆꯣ ꯆꯠꯂꯣ ꯍꯣꯏ ꯑꯕꯣꯛꯁꯨ ꯐꯤꯁꯤ ꯑꯝꯇ ꯐꯧꯗꯣꯛꯎꯈꯤꯒꯦ ꯃꯌꯥꯝꯕꯗꯨꯗ ꯆꯠꯂꯒꯅꯦ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯁꯣꯏꯗꯅ ꯍꯥꯏꯅꯤ ꯑꯩꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯈꯔꯗꯤ ꯄꯦꯟꯗꯦ ꯁꯨꯛꯇꯪ ꯄꯦꯟꯗꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯠ ꯂꯥꯎꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯇꯦꯠꯀ ꯊꯥꯔꯗ ꯊꯥꯒꯦ ꯊꯥꯖꯔꯖꯅꯨꯗ ꯊꯣꯏꯕꯤꯅ ꯊꯥꯕꯕꯨ ꯃꯌꯥꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯌꯦꯡꯒꯪ ꯂꯥꯝ ꯊꯤꯔ ꯉꯥꯅꯝ ꯊꯣꯛ ꯂꯣꯏꯔꯦ ꯌꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕꯗꯨꯁꯨ ꯑꯍꯟꯊꯪꯗ ꯌꯥꯎꯗꯤ ꯌꯥꯎꯋꯦ ꯃꯥ ꯑꯃꯁꯨꯅꯦ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯪꯒꯅꯤ ꯃꯥ ꯃꯥꯏ ꯊꯣꯏꯕꯤꯗꯨꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔ ꯃꯥ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯧꯅꯤ ꯃꯌꯥꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝꯕꯒꯤꯗꯃꯛꯇ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯊꯛꯆꯤꯟꯁꯤ ꯍꯩꯖꯜꯂꯣꯏ ꯊꯛꯆꯟꯒꯦ ꯌꯥꯗ꯭ꯔꯣ ꯃꯌꯥꯝ ꯆꯦꯁ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯇꯥꯔꯦ ꯃꯥꯃ ꯑꯩꯈꯣꯏꯁꯤꯡ ꯀꯌꯥ ꯇꯥꯔꯒꯦ ꯁꯤꯁꯤꯃ ꯍꯟꯖꯜꯂꯝꯃꯒꯦ
내 이나라 레라디야. 어버 짱게 떠보니 이까이 티간 맘 야우드나 이나라미네버 정수라왜 라라라 장라라. 너부 가다 셔루브노. 누미당 와령기 숨고이 털럭바니다 라라라 까카라라. 아복 뭐라 럭토게. 야네버 지도 좀 밤질라게 헤헤헤. 하이마. 나 피나론 징도 로이나 못 빠따리. 앙아오보 싱시디. 야라니다 하. 이마 빠붕디 깜다우리. hꯧ직 파우디 되도록 하나 영대보. 파이. 이마 빠붕도 루나 떠비우고 얌나 파버니. 사나자오보. 아버 토비두 데 까이 저기게 아, 토비도 아 메미회도 피사버니나 자키예. 할라 아니다. 영호이 ngahakdang ngairo abokne sagalon birugeko abo yarani namisu thengsilakle adobo akhoi muk chelukige shi thoibidudang unaraga chacharadi phadamni phare chalo thengna mamna chathokanuko matamche yam phattabani hoyebo chalo nơi bà sống đi Tao mai đã sống đi tao tao mà cái nó cái đồ rồi Ish. Nang rang irom da saro badagi. Ay ngam tumdre. Min balak pa yati. Zarre ta kapthai. Kalal ka se patrak tare. Ay yang ware. यार yam yang ning chalo nupa na bu chalo khangau ra nam se salu cho As. Man thira kan si da kalai di. Kungok si chen dai no. As. Noi na pa no sai pa khonda. cái nó tao mà muru mung soli do na sa do yam nungai traga doctor sala yeng thok sira Doktor budi chalo ro sida. Isa budi kaitang nungai ri. adudi ta to man na sa do kra nungai ra na na thoibi hodam se chapru giro As. Ay bu ji thobi hoi da muk chat patari bo. as yare khange se thok thak tong le no thoibi hoi da na phone nam da pibiru so ba Ay budi noi na pa no sai pa khon chalingai da. Nupiga thiba amta khangaro. tawri se yare wari ngang le no si am ta chapiru so ba As. Mangat. Ya thai. Nang thang to le. as loi ri To le. yare kra thum sa mo se Nang hak le ram. Ya thai choppe. Nang hak le ram. Thobi nang mimi hoi chaki lai ni Kay lere tatumal khangdre da thobi akoi bungo mangan do nangon da pong ngau re ꯑꯗꯨꯗꯤ ꯇꯥꯇꯨꯃꯥꯜ ꯁꯣꯔꯣꯛꯇꯒ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕ ꯉꯝꯖꯔꯣꯏꯕꯨ khangdre da mimi mayum dai mapana chekon panaru choin laaga madi shonda punga ngau da leire dra adu thobi ai lai he tai gi nati ne mangana ne nangon da pholam tang viru choin lakpani she lokulu she Tatumal kaygi phono ay lawbo ngamoy thobi nana phone ji lawdrdi mangando mungai roi mayam ni kairani she lokulu she lokulu purin phone tor kone habne ba adu thobi ai musalage ko noi kente saw haidrmina Tatumal hainu may pasagi se saro hainu ba saro di ita kathai Kidori tumi layade. Abo hay abok lại hey Abo Kay thiên chaloy ro cái thiên chả lu bane injang na pi khara lei ru bane
세 부살로 ngaiko nangbu nani hoida ngasi phi saba chatrabro abo ngasidi chatreda hoi 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 handakti isugisu abokna kol amadi leibiranida migida sum saba chatpado abok nungaiti adudi selsu yam tanbe yarni ko bo adunine numisu tasalakadawre duk thangmai thanaba sa ising thongnaba tawrur si cha hoi bo 그대로 나바니 시퍼미시다. 신미싱신의 수리시 연전자도. 헤헤 라울로 와 가라는 게 아이 투나 묵자거든요. 다도마 짱이슬러 어그 바봉 돌아내봐 아스 ngaiko다 와리 샤기지 예 그리고 땡어딩 돌이 땡어 랭비레드로 헤헤헤 마야암나 수리 형태 연결을라. 파니 땡어 도만 더욱 그전에 또고 아와트 그림을 아이네 로인데 타르거니. 땡어 ngasi nongni lergadi koilasi kitang watkin 헤이 고일라디 하잉 라니네 더벅도도 수절로 뭐봇 뭐째 임도 walhallo이나 고 땡어 si hayengdai mai tha bawdorum 송기시디 sina hayengi mathangdagi 뭐봇 뭐째이디 아이네 가리마도 walhallo 파니 땡어 더벅도도 버전에 또 더벅도도 깐나 수절로 고 아이붕어 바붕어 하이 năng 와르 수와나네 하잉 누미니니 훔닝던디 시들 레이터바 야드레 이빠제 하잉 거하티데 쳤다바 야드레 아두나 낭나네 노무니니당 세콘 시들 레르무고 바보 아코이 마디 그나가 레우드노 에 나마기 와 그림 찍나룬다 낭기 맘톤기 마차누피 아니두가 레미나나바 아이나 쳤투나 하이러니고 낭가 낭기 타모토만가나 타박시 파자네 이살라무고 아토만 땡어
너희 따톤기 진 재킷도 아두가 진 공라우두가 공업 수요 뭐 왕보다 아두 공도 붙어로 아이 너희 따톤 가는 그러면 줘 hoi lak thogi 토론해 비마 hoi thole se khumu hai du se le 파래 kai tu tu na ta tu ma dang ki doi du bo 에는 강본데 미 타박 양 누바 와리 임을 해지 와리 ta ji ka tori jing ni wari mi le kai ma sak ni kai na mai ta le ma le na 따노비 cái nó đi nâng cái lồng này nó sẽ phun lỗ lỗ phun lỗ phun mù ta tu ma ai bu thabuk subam dagi kauri je kari le ragi 그 따위는 너희 마다 하이그래 하이 너무 너희 마나 게임도 하이드로 khoi ma na di ai ngonda kai su ai di adu kai doragi 따노비 아이부 까이 강다바 미식 아무 오이나디 우비가노 ta tu ma haining bo wa do dong dong ta hayo ithong na pa man gi da 따노비 낭지 깨놈이 똑똑해 아이 하시니 낭지 깨놈이 똑똑해 ai bu kai nom kai dorage ta tu ma 난 깨놈 깨똑디 깨놈 깨똑이디 아이니 ta tu ma nang kai dorage 따랑 아마다 람비다가 짤링이다 하와가리 따따라 통달라 시동 말이 ta tu ma to hoi de tu ma hai ganu 따노비 아이부 깨도 하이브노 하이오바 따노비 아이부 깨도 하이브노 따노비 ta tu ma pun silam bi je yam na sangi phajana dum cha mina se phata wa khan khana gum je ai bu noi ji kon da thabak suye da na han ta bi mieng da na yenga kanu ai nongon 단답이 왜 얘기 누시미 얘기 아시므리 따노비 ai nangbu kamoy siyang na nusiye ta tu ma cham cham na du nung sibiu kai henjela di ne na khajai do on tha jani 타오 아이부 낭기나 굿드나 아이부 빼나 타오 낭기에 두고 뭐 아이도 되네 아이는 타모이 쇼나 깜닝이 버제 kabla kanu na sak to ki bam yawi 그리기노 아이는 깜짝하게 나 끼리다 na sak to muraga thiba du da adu da ki ba 에 시부 아이는 무언 브로 거의 마 바보는 무언 마네 아이네 하시니 아이네 하이브야 들어 아이네 시디 목자라 얘니 ta tu ma na pa mi se kai no 아이는 지 밤이세 낭부 아이는 지엔바 또 낭이 알고 ta tu ma na zara hella ga sido go re di ai yaragi 하 야래 아이 빼래 아이 기는 거 동래 아이 빼래 라이런 내 뜻은 그러마 이봐 바보 괜찮아 구름다리에 괜찮아 빼래 이마 따노비 라오소스라 kai no ta tu ma 아코이 마가 바본 거다네 이반이 짱으로 구름지라 kai ai khrum du nangi 싫어 이 하라게 봐 나 그것도 놀러 봐 나 굴러 놓어 제발 오이 마 바보 나뭐 물어줬네요 kai no ta tu ma noi ma pa bung manak ta di ai di cha pang moi 오 소이래 아이 와이 소이래 아무로 넣어 아이 와이 소이래 세세세 나 굴러 놓으러 세 이마 바봉다 바잖아 야이 바도자니시 이마 바봉 ngasida기 namong pigay ko yani yung paninaduna imalay pakiningda masakita kan ba
미양기 야이천하고 큰다봐 이마론부 이마론이 하이닝다봐 미기 마마 마색 퍼져비자 이마 하이나 꽁는다 라이르비 마부 핵 꼬비 마마부는 이마 하이닝다봐 아누구 바이자니 바바 큰단기 이미 지나온 미는 보이마 ꯇꯧꯗꯦ ꯕꯣꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯦꯅ ꯊꯕꯛ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯝꯕꯅꯤ ꯕꯣꯕꯣꯛꯄꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯌꯥꯝ ꯀꯟ ꯉꯝꯗꯕ ꯅꯠꯇꯦ ꯁꯨꯝ ꯑꯍꯟ ꯂꯩꯅ ꯍꯥꯏꯗꯨꯅꯤ ꯅꯪꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯐꯣꯟꯒ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯁꯦ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯣꯏꯈꯤꯒꯗꯕ ꯌꯥꯝ ꯄꯥꯝꯃꯨꯏ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯝꯅꯤꯡꯉꯕꯣ ꯐꯔꯦ ꯐꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ 이네 토이비 뭐 토이비 뭐 이몽시 레이브스 만금 또 레이tabsu 만금 또 따도마 아복디 마사 ngamdadana leye kai lerage kaklo imung changje 이네부 사능할게봐 그리 왜 ngamdabno 독터가 이용으더버 yengude yenguse habasu yade 이네부 이몽데 독터가 깜띠 이용으더버 ꯌꯦꯡꯉꯨꯗꯦꯗ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕꯗꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯏꯅꯦꯅꯒ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯤꯗꯅꯦ 이네 누가이따 방 간절룬다 거기 수암 레이시디 ꯍꯣꯏ 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 ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ 이네 ꯃꯁꯥ ꯉꯝꯗꯦꯗꯨꯗ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯑꯩꯁꯨ
이마기 ꯆꯝꯐꯨꯠ ꯆꯥꯅꯅꯕ ꯊꯕꯤ ꯈꯔ ꯊꯤꯜꯂꯛꯑꯝꯕꯅꯦ. 이제 이제는 그렇 태양락보니나 이네가 ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯍꯧꯔꯣ. ꯍꯣꯏ ꯍꯣꯏ ꯍꯣꯏ. 이네 ꯑꯩ ꯃꯨꯛ ꯆꯠꯂꯨꯒꯦꯀꯣ. 와카는 누가이도 방 간비루노. 거의 과일 얘기 하시니. ꯍꯣꯏ ꯍꯣꯏ. 토이비두부 토이비. 그놈 저 걸자노네. 이마, 나사도 가라 팠지바. khara nungainhe. 토이비디. Thoibido magi kaada leiramganinhe. 또마 라미시나 그리 하라미노 이마. Aigi naba sum hangba lakjarami janida. 토이비. ꯑꯩ ꯂꯩꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯉꯥꯝꯗꯣ ꯍꯌꯦꯡ ꯊꯕꯛ ꯆꯠꯇ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯃꯥꯜꯂꯦ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤ ꯀꯩꯒꯤꯅꯣ 이싱다 따르부데 야드레. ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯕꯨ ꯉꯥꯛꯇꯪ ꯂꯥꯛꯍꯜꯂꯨꯔꯣ ꯑꯩ ꯏꯅꯦꯗ ꯑꯝꯇ ꯍꯪꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ Nangi thabido imagi champut kita pullo so chal. ꯍꯣꯏ ꯍꯣꯏ ꯍꯣꯏ. Ha ha. Ay. 토이비. ꯀꯩꯗꯧꯔꯒꯦ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯗꯅ ꯀꯔꯤꯅꯣ? 이네 ꯃꯉꯥꯜꯗꯣ ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯅꯤ ꯍꯥꯏ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯎꯡꯉꯒ ꯂꯩꯔꯤꯁꯦ. ꯅꯪꯕꯨ ꯆꯠꯅꯤꯡꯉꯤꯔꯣ? ꯆꯠꯇꯤ ꯆꯠꯅꯤꯡꯉꯦ ꯑꯗꯨ. ꯑꯣ ꯐꯔꯦ ꯐꯔꯦ. ꯅꯐꯦꯅꯔꯣꯟꯗꯣ ꯂꯣꯏꯁꯤꯟꯖꯔꯣ. ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ. ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ. ꯅꯕꯣꯛ ꯃꯁꯥ ꯉꯝꯗꯦ. ꯆꯠꯂꯣ ꯆꯠꯂꯣ. ꯂꯣꯏꯁꯤꯟꯖꯔꯣ. ꯍꯣꯏꯅꯦ. ꯍꯌꯦꯡ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯣ? ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯑꯗꯣ ꯑꯩ ꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤꯗ ꯀꯩꯗꯧꯔꯒꯦ? ꯈꯪꯗꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯤ ꯈꯟꯕꯒꯤꯔ ꯈꯪꯗꯦ. ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯀꯥꯈꯠꯂꯛꯑꯣ. ꯍꯥ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ? ꯑꯕꯣꯛꯁꯨ ꯃꯁꯥ ꯉꯝꯍꯧꯗꯤꯌꯦ. ꯌꯥꯝ ꯊꯨꯅ ꯂꯥꯛꯁꯦꯕ ꯀꯨꯏꯔꯣꯏꯕ ꯀꯥꯈꯠꯂꯛꯑꯣ. ꯀꯥꯈꯠꯂꯛꯑꯣ ꯀꯨꯏꯔꯣꯏꯁꯦꯕ. ꯌꯥꯔꯦ. निर्मल कांगजम सुस्मिता 아이도 봐야지 निर्मल कांगजम가 सुस्मिता가 아니도 아이도 봐야지 사요 아이 내가 지금이나 이다굴리가 잘보는 뭐 निर्मल कांगजम가 सुस्मिता가 아니도 아이도 봐야지 자지다 그더래 너나 도 빙는 아이디어 ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯅꯤ. ꯀꯩꯅꯣꯗꯨ ꯀꯣ ꯍꯥꯏꯔꯣꯗꯅ. ꯊꯣꯏꯕꯤꯗꯣ ꯃꯈꯥꯒꯤ ꯆꯦꯆꯦꯌꯥ ꯂꯝꯕꯤꯗ ꯄꯨꯔ ꯆꯠꯈ꯭ꯔꯕꯅꯤ. ꯍꯥ? ꯆꯠꯁꯣ.
ꯕꯣꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯩ ꯑꯣꯏ ꯉꯝꯗ꯭ꯔꯤꯅꯣ? ꯈꯪꯗꯤ ꯀꯩꯝꯇ ꯆꯥꯊꯣꯛ ꯍꯥꯏꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯗꯣꯛꯇꯔꯗꯔ ꯀꯩꯅꯣꯝ ꯄꯨꯈꯠꯄꯅ ꯐꯠꯇ꯭ꯔꯣ? ꯌꯦꯡꯁꯦ ꯍꯥꯏꯕꯅꯦ. ꯑꯗꯣ ꯕꯣꯕꯣꯛꯅ ꯁꯨꯌꯥ ꯌꯥꯗꯤꯌꯦ. ꯊꯣꯏꯕꯤ, ꯑꯩꯗꯤ ꯅꯪꯁꯤ ngasi puraga chasirana khalamini. Adubu noi bobok masa ngamde hayabanina kari taruni. Ado ai lakuda nangi kay lero hayno. Kem lera kanuda. Ado nang kayam kui lera toino. Kuiroy. Amuk thuna lakadabne. Adudi chalasira. Buboksu masa ngamdabanina thengdabadu nungairoiba. Jase. 너희 시대 꽤 되오르면 한도 넌 좀 보비노 나 투아이 동만은 저기 저기 타고 있어 자실로 앞으로. 그대로게 나 사디엠 랭가다 aina lerisi kadaidano mangaldi ngaikone am tap thago nang kana galapna
ꯑꯩꯅ ꯎꯕꯗꯗꯤ ꯅꯪ ꯅꯨꯄꯥ ꯈꯔ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯒ ꯊꯦꯡꯄꯗꯒꯤ ꯑꯩꯅ ꯄꯨꯈꯠꯂꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯃꯐꯝꯗꯨꯗ ꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯩ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯊꯤꯜꯂꯨꯒꯦ ꯆꯦ ꯃꯥ ꯁꯤꯔꯧꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯦꯅꯦ ꯅꯪꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯊꯣꯏꯕꯤ ꯀꯧꯋꯦ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯏꯆꯦꯅꯅꯦ ꯐꯤꯔꯣꯟ ꯈꯔ ꯄꯣꯔꯛꯄꯅꯦ ꯅꯐꯤꯅꯔꯣꯟꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤ 이제 ꯑꯩ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯑꯕꯣꯛꯁꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯦ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯅꯪ ꯑꯝꯇ ꯇꯞꯊꯈꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯜꯂꯛꯂꯕꯅꯤ ꯉꯁꯤꯒꯤꯗꯤꯅꯦ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯁꯤ ꯁꯅꯥꯟ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯎꯅꯧꯁꯣꯗꯅ ꯑꯩꯈꯣꯏ ꯆꯠ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣ ꯍꯣꯏ ꯏꯆꯦ 이슈 토이비디 우대 가다시 아크라 ꯊꯣꯏꯕꯤꯗꯣ ꯂꯥꯟꯅꯤꯌꯦ ꯏꯃꯥ ꯑꯩꯅ ꯍꯤꯗꯥꯛ ꯑꯃ ꯂꯧꯔꯁꯨ ꯊꯥꯈꯤꯕꯅꯤ ꯏꯃꯥ 이마 이마 그대로게 이마 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 그대로게 이마 토이비라니 이마 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 그대로게 이마 너무 이마 토이비라니 이마 민도 방어 이마 Baby bukan ada cinta dong ke? Ima awal Ima.
Mili bro. Yum siapa kena lagi? Silan satu memla. Mani mo kay lerge. Mama sa lagi bra. Masabudi tabam jakane na imungda. Oi, bro. Ngako. Sar kay lerge. Amo, cuma office waktu wari yang kesana saja kita. Yarga di pubigino. Nanti sir. Kali ini lu inau budu sir. Nanti sir. Hanya aku nak selak sir. Store. Station waktu wari yang kesana saja kita punya. Oi, gari jap dulu. Hey, nuai bukan lagi. Inau buren hey. Imung sekarang lagi nuai inau buren hey. Nasa anu pada sungai sidi kerana nala warga. Uji paula trenese. Hai, phone dom dalok sosujo. Ai phone toragam tanggijo. Ini, Mama. Hai, kenapa om teyong soso? Ini. Ini. 하이마 이bungo nang oire nang bu kadai jalu gene Ini, asli tabom cacaru punya dicang apa nih? lao ka khalo lao yawi sanu kadai jalu nu nang bo Tabom calu dah lambi tu ini sumcang punya dah ini. song nang ma masu lei bani Ibu, la, cang. Nang buka dai calu gini. Amam tuan, tabom cacaru punya lambi tu ini sumcang apa nih? Ini, sing gelas semtik tak saja. ini sing lok thu ukige nang shom phamong khoko Hai, nang bukan kolam tauri gini ibu. Sum nungai di hati mama. Nungai dia, pai. Aduh mam tuan, ini nak serius ya. Aku mangal dengarang. Ha, mangan ke dia ba? Hai, hayu ne nang bo. Kai dia gini tu milih tu bo. Mangan ke dia ke? Hayu ne nang bo. Mam tuan, tap tu ku mam tuan. Ni tuan tak ini mam tuan. Hayu ne nang bo. Aigi ica mangan buka dia ke? Ni tuan. Hai, mama, nang buka dia ke ba? Hagolo se. Hagolo mit pango ne nang bo. Hai, sanambi. Hagolo mit pango ne nang bo. Nang buka dia ke ba? Ibu, doktor tom de korso so. Ani mam tuan. Sanambi, nang bu mit tu om tepang tho. Bima, se kapan tu ini aigi mo oksibu kari mo po kawoge ima babong nasu naunu huntok piramle ai bu saunu bi ok pirakpa aigi bobong nasu ai bu huntok piramle ai hingindre nene ai hingindre ini lagi cidi nangin waktu ini lagi cidi se tu saja tu rasi lauko
ꯃꯥꯜꯂꯦ ꯏꯆꯥꯅꯨꯄꯥ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ ꯏꯄꯥ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯂꯩꯕ ꯈꯨꯜꯁꯦ ꯁꯌꯥꯡ ꯈꯨꯜꯅꯦ ꯑꯗꯨ ꯏꯆꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯄꯥ ꯑꯩ ꯏꯝꯐꯥꯜ ꯏꯝꯐꯥꯜ ꯑꯣ ꯐꯔꯦ 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 ꯑꯗꯨꯗꯤ ꯄꯣꯊꯥꯔꯣꯀꯣ ꯏꯄꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯃꯦꯔꯤ ꯅꯪꯅꯅꯦꯀꯣ ꯅꯕꯨꯡꯁꯦ ꯐꯖꯅ ꯇꯧꯔꯣ 이빠 ꯃꯄꯥꯟ ꯊꯣꯛꯀꯦꯀꯣ चे थोबीसु चटप तारबा होय थोबीसे ꯑꯩ ꯅꯥꯛꯇ ꯊꯝꯃꯨꯔꯒꯦ ꯇꯥꯇꯣꯃꯥꯟ ꯃꯉꯥꯜꯒꯤ ꯄꯥꯎꯗꯤ ꯀꯩ ꯂꯩꯔꯤꯒꯦ ꯃꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯅꯔꯤ ꯑꯗꯨꯕꯨ ꯂꯣꯏꯔꯤꯕꯗꯤ ꯃꯉꯥꯜꯒꯤ ꯃꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏ ꯑꯩꯁꯨ ꯆꯠꯂꯨꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯥꯟꯖꯗꯕꯗꯨ ꯖꯦꯟ ꯌꯧꯔꯦ ꯃꯗꯨꯒꯤ ꯃꯤꯐꯠꯇꯗꯣ ꯃꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯟꯗ ꯊꯝꯒꯗꯕꯅꯦ ꯃꯗꯣ ꯑꯩꯒꯤ ꯏꯃꯧꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯁꯨꯅꯦ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕꯅꯦ ꯃꯗꯣ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯦ ꯃꯗꯣ ꯑꯗꯨꯗꯤ ꯇꯣꯃꯥꯟ 이따이 ꯃꯈꯣꯏꯁꯨ ꯆꯠꯂꯒꯦ ꯅꯪꯅꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯎꯀꯣ ꯑꯗꯨꯒꯅꯦ ꯌꯨꯝꯁꯦ ꯅꯪꯅꯅꯦ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ लाओ लाओ चलसी लाओ लाओ चलसी तातोमान चलूगे को चलो चलो ꯆꯥꯔꯦ 이봉 학장도 크라 ꯅꯨꯡꯉꯥꯏꯔꯕꯣ ꯐꯔꯦ 메리디 ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯕꯅꯦ ꯂꯩꯕꯅꯦ ꯆꯪꯉꯣ ꯆꯪꯉꯣ ꯇꯨ ꯍꯩꯆꯤꯂ ꯁꯣ ꯋꯥ ꯃꯊꯨꯟ ꯌꯦꯔꯁꯤ ꯁꯣ 와 무슨 걸거 ꯋꯥꯂꯩ ꯇꯧꯔꯤ ꯁꯨꯟꯃꯛꯅꯦ ꯃꯇꯨꯟꯃꯛꯅꯦ ꯑꯉꯥꯎꯕꯤ
Nên mà tàu thi sẽ tàu này xuân mặc này qua chẳng này câu tàu à. Câu hi tàu mặc nè. Nang rị mây là cái lần ngay khát khẩu này bù rị khi qua thụng mặc ra nè. Lang mặc cái bèo anh em về cả rồi. So, Charles cả là cái gì? Bema, ai nang si ka then chat padane. Nang bukan bela heba ngang nu pado. Theng na rei nya. Ai di masak po kya ning singudre. Mana korok padu da ai di punga urame. Magi mache ne da ama su yaw ra inya. Ado. Mangangi paudi. Ta tagi drabo. Aduga mana mache duna Manau nupi oiningbagi wasu hogdola inya. Aidi moigi wafamdo yaningi. Ado nangbo sida kari khalige. Yaningba yaningdaba haidudi nangi wada tare. Kari khalino. Nangsu khaluko. Aduga ine da hairo. Ine ginakta sum leiba yaba nate. Khalamo. Ai su pochai khara loisaluge ko. Ai, ibuo. Nangbu nasatubu khara nungaira pro. Aw iba. Kharadi nungaire. Adubu isasi ikan kan khatlu haibadi yade. Oh. Matam kharadi sangkinita. Mafam sida doctor leibo oiradi kharasu phagataba. Ipa khoigi sitine. Doctor di lairatana mai phawba phangte. Ado iba. Mafam sidagi Imphal chatpasibu. Ai, Imphal chatpati yam lapkhre. Sidagi khongna kilometer 8-9 chatlaga gari phangkani adusu hapta amada amuktani chatlipa. Nangbu yumta haninga prane. Adugi nate iba. Aisum khangningdana hangbane. Aisu khangida. Yumdabu karigi haningoitake. Ado ipa wa amta hangke. Kari wano ipa. Matau karamna mafam sida shoktena leiramipa. Ipa, namito ay. Kana na kari su tawpa ngamoy. Pare, adudi ipa thapa ama chake ko. Nangka nasanupi ka yumda leiramo ko. Mama, nang lao. Mama, nang lao. Nang lagtabase ay yam nungaiti. Mama, nang lao.
ꯅꯪꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯦꯡꯉꯒ ꯄꯦꯜꯂꯣꯀꯣ ꯅꯪ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯍꯧꯔꯣ ꯌꯥꯝꯕꯨ ꯑꯩ ꯀꯥꯔꯗ ꯕꯦꯛ ꯀꯥꯎꯔꯝꯃꯦ 이bungo sana hakchang ngambidabra kis tawdida angang tumgrabo angang manigi manakta ningai tawduna lewe karigino haise maya chi hebra kenom haine se kidore haino ꯃꯌꯥꯁꯦ ꯆꯤꯛꯑꯦꯗꯅꯅꯦ ꯑꯩꯅꯁꯨ ꯍꯤꯗꯥꯛ ꯍꯥꯞꯄꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯤꯁꯦ ꯌꯥ ꯀꯥꯊꯨꯁꯦ ꯁꯤꯗꯤ ꯀꯩꯝꯇ ꯇꯧꯗꯅ ꯍꯌꯦꯡ ꯄꯥꯕꯨꯡꯒꯅꯦ ꯗꯣꯛꯇꯔ ꯆꯠꯂ ꯌꯦꯡꯉꯨꯗꯣꯏꯅꯤꯀꯣ
ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯀꯩꯗꯧꯉꯩ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯂꯥꯛꯑꯅꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯅꯤꯅꯦ ꯍꯌꯦꯡ ꯃꯃꯥꯗꯣ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯄꯥꯕꯨꯡꯒ ꯇꯨꯝꯍꯧꯔꯒꯦ ꯍꯥꯏꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯨꯝꯍꯧꯔꯣꯀꯣ ꯅꯤꯅꯦꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯇꯨꯝꯃꯨꯁꯦ 이차 ꯊꯕꯤ ꯃꯃꯣꯛꯄꯅꯦ ꯅꯪꯕꯨ ꯀꯅꯥꯒ ꯂꯥꯛꯀꯦ ꯄꯥꯕꯨꯡꯗꯤ ꯀꯗꯥꯏ ꯍꯩꯃꯥ ꯁꯅꯥꯍꯟꯅꯤꯅꯦ ꯁꯤꯗꯤ ꯁꯅꯥꯍꯟ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯦꯁꯦ ꯍꯣꯏ 이태이마 이태이마 ꯍꯣꯏꯕꯨ ꯃꯤ ꯑꯅꯥꯕꯒ ꯌꯥꯎꯕ꯭ꯔꯣ 이베ꯃꯁꯤ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯦꯡꯒꯦ ꯂꯥꯛꯄꯅꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯩꯒꯤꯁꯨ ꯑꯉꯥꯡꯁꯤ ꯃꯌꯥꯆꯤ ꯑꯩꯅ ꯆꯥ ꯊꯛ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯝꯇꯪ ꯌꯦꯡꯊꯣꯛꯀꯦꯅ ꯄꯨꯔꯛꯄꯅꯦ 이세 ꯅꯪꯕꯨ ꯅꯌꯥ ꯅꯥꯔꯤꯕꯔꯣ ꯈꯔ ꯈꯔ ꯅꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯁꯤꯗꯤ ꯐꯔꯦ 이태이마 ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯍꯣꯏ 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 ꯇꯜꯂꯤ ꯑꯩ ꯃꯃꯥꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯎꯡꯉ ꯂꯩꯔꯗꯤ ꯗꯣꯛꯇꯔꯅ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯋꯥꯈꯜꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯥ ꯃꯥꯜꯂꯨꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯐꯔꯦꯁꯦ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕ ꯍꯧꯅꯗꯦ ꯍꯌꯦꯡꯗꯤꯅꯦ ꯀꯩꯊꯦꯜ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯐꯤ ꯁꯥꯅꯕ ꯂꯪꯗꯣ ꯈꯔ ꯂꯧꯔꯨꯔꯁꯤ ꯆꯪꯉꯣ ꯆꯪꯉꯣ ꯑꯩ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯎꯈꯤꯒꯦ ꯆꯪꯉꯣ ꯆꯪꯉꯣꯀꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯣꯏ ꯏꯅꯦ
Dada! Dada! Haima, nang di kai sa luiba. Dada! Wanaba karigi tabak surino. Wadeda, chujak sing napi am hore na ngak sing du ambane. Ado dadagi firol do yam patre na ina. May dala helak pa ne. Kaigino, si dum set su yaro dubu. Dada, pamdabra. Pamida. Dada, asidi koiba chatluse. Ngasi di chatlagumse. Hayeng ko na nongma masatlase. Karigino dada, aiga chapminaningdabra. Adugi nateda. Sum samna haibane. Ngasi kungi leisa pakangi mamangda lena chatke. Aigi su dada lay haibase mayamda kangange. Adudi dada chatchiko. Dada. Kaidorage. Adudi ay pizza sabram ta yumge ko. James, आइदिजी मेरी नेट्रो ए मानी ने मांगला नहीं नुपा से कनानो मेते मसाम मेरी ने खुले हाब दिनीबा चलो मेरी नंग मेते नुपा से काई से तोइनो कोई भी चतोइनी नंग करी हाइगे हाइबनो मेरी फजन हाइबे याद्रो मरु आई इम्फाल दगिदे आई साइड नेटवर्क फंगबा जगह अमसुम थिरामबने Oh, nangla. Mary na may tinupa mo kuledo. Mary, just lo. Mary, ayaw na nung si Haram natin nang chat pasunga yaro. Nana kyang pao na ay gilo bi thatoy no. Just lo. Nang bodo main kyang kui legi hai no. As, ako chijima ba? Pare, nang su nangi thopa dum lai roko. As. Ado nang ta kui ring dong asi lakani hairam bra. Hoi lakani haram bane. Ado di phone tok sangkro dana. Khar tu na lakna ba. Kai le rege. Tebi oi de chatlaga. As. Mani du ko wari de sana gi tawbani. Mine lana khangri reise. Khangde. Hair ying tare dana. Yare pare yarektre pare. Ado nang di kaim khanga maroi ne. Angang sin ngarang de gi chaw tho ya da na leise. Ichine pani yabido adum to biro ai yare. Ado ni dana. Ado mai hadi wasi yam na kidro. Pare koireng do khar thuna yoro hayu ko. Hoi che. Ai hai krage.
ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ ꯅꯪ ꯍꯣꯔꯦꯟ ꯆꯤꯡꯂꯦꯝꯕꯤꯗꯣ ꯕꯣꯔꯗꯤꯡꯗꯩ ꯈꯔ ꯂꯧꯕꯤꯔꯨꯆꯣ ꯉꯁꯤꯗꯩ ꯁꯨꯇꯤ ꯊꯥꯔꯅꯤ ꯍꯥꯏꯕꯅꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯧꯔꯒꯦ Nene. Bima. Ngai khone nangbo. Ine wa amtang haigige ne. Kai lerge nene. Bima. Ayu nangwanda kari haina haisige. Sanangi machena ne nangbu ne kanna haibiyo da hairi ne ine da. Aisu ne tofong khangdadana ne hoi haidokre. Nangbu kari khalige. Nene, angang khaluragabudi yam nungaite. Adubu ayum palaroye khalleda. Adu hekta oiba yagadro. Nang tungi punsigisu khara khaludana. Angang gisu khallo. Yengo, angang nangumna maraibak thirabane. Punamakche khallaga nang lohongbasi yadaba yaroi ko. Inena harise yadaba yaroi. Kuire ko sidaga famdabase. Kaidi famnege. Nahani lang na hawajamon da legi le thoraga. Natte hal. Nangbu thoibigi wakal ju tasena kauthoge khallabrane. Mana nangbu jel da thajangi benida. Aduga nangna tuminna lairisibu. Natte nangbu mina pangdabani khanagini. Kaideda. Ai Thoibibudi nomatang warbusu laukinida. Adudi yamba thoibi khoi chokshiro. Ti ai keno chachira. Yaine. Kapsulu silo. Namu chwai de lay daine. Laibane wani. Mani gi yumdo saida neba. Lakani kaidoroge as. Sidi Thoibigi kudangdo yen ma phai phai badongna sumaina phai raga chingadong ma ya tholak traba hore nungdang ipale nam puro aibna Isabia kai chaluino Ibai do khar thiang kan ayo hai horen thi Biar deh. Thoibi la e. Thoibi la e. Thoibia, nang ai ngai bada waram mani da. Ai su khangi da. Ngasi di nang lauro ge na hekta laban. Mifata, nang changjilakano. Nang lekai tanaba laura nang ha. Nakazai da taura nang. Aina aigi thoibibu pudana satpada kanana kari tawbak. Duino e. Lo. Ai, adi sini bipari mana ne? Ai, asyik masuk. Asyik masuk. Ai, halo. Nè, xem từ lúc sinh biểu gì Đông yam pora kreda Bimo Hay mai hidu khara chemong ne Waja I hekta hokdok charage. Akhoina laksaribase angang anigi wafamdugine. Hoi Ai su ne Magi mafam chaba amtang khangningdana leiramibane Aduda khangde ne Akhoigidine yari makai thabakse khitang thujanje haijarisini Hoi yai Nachanupi oidoise masakti yaine. Yabane
ꯍꯩ ꯃꯍꯤꯗꯨ ꯄꯥꯏꯕꯤꯌꯨ ꯃꯤꯃꯤ ꯃꯉꯥꯜꯒꯤ ꯄꯥꯎꯁꯨ ꯀꯩꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯊꯣꯏꯕꯤ ꯅꯦꯅꯦꯅ ꯅꯪꯒꯤ ꯐꯅꯕ ꯈꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯗ ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯃꯉꯥꯜꯗꯣ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯦ ꯍꯦꯟꯖꯤꯟꯅ ꯈꯜꯂꯣꯅꯨ ꯍꯥꯏꯔꯒ ꯌꯦꯝꯕꯨꯡ ꯑꯉꯥꯡꯗꯤ ꯏꯆꯦ ꯍꯣꯏꯗ ꯄꯨꯈ꯭ꯔꯦ 그래 이 장로 ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯁꯅꯥ ꯅꯪ ꯇꯩꯁꯤꯗꯤ ꯃꯁꯤ ꯑꯉꯥꯎꯕꯁꯤꯅ ꯇꯧꯔꯤꯅꯦ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯅꯝꯃꯗꯤ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯂꯩꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯅꯝꯃ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯕꯅꯦ ꯕꯣꯔꯥꯒ ꯍꯧꯔꯨꯔꯅꯨꯗ ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯤꯔꯒ ꯆꯥꯈ꯭ꯔꯁꯤ ꯃꯥꯒꯤꯅꯦ ꯆꯥꯛ ꯉꯥꯏ ꯉꯝꯗꯕꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯍꯣꯏ ꯏꯅꯝꯃ 아기지 벗으더라 ꯌꯦꯝꯕꯨꯡ ꯑꯩ ꯕꯦꯛ ꯀꯧꯔꯝꯃꯦ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ 베비
Dada, Mary lekhibro. Oh, leibane. Chango imungda. Mary. 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 너희 라보. 라에. 자시라. 자치. Dada, hayengdo akhoi jagoini nang yengba lao ko. Hoi lake. Ado akhoi mere su yaudiro. Yaudoi ni Dada. 한덕 콘기 꾸마이다 메리도 저거 샤바 야우네 해 아두나 마하키 미테이 마사도 소이데나 저거 옌가 라카네 마탐두다네 마부 어코이나 파라가네 하토가네 품모 탐고돔네 타박세 미 까나트라 강은 바야 되고 핵 강보다네 에코이 콘시다네 에코이 레이브 야르도니 아두나 얌 잭션나 또 오돔니고 제임스 아두 떠건치다 파티 마부 쿨시데 탄도기체 마두나 퍼로이죠 미에마부 헥다 핫 바이버시 파테 민웅시 얌 레비 와로 낭나 까리 강은다나 마학부 쿨락나 얌 야이 아두나 마 까람나 탄토거니 아두가 아이네 메리부 꺄 눅시 하이브세 강이 너트로 마이테이 마사세 힝두나 레라버디 아이기 닝바 퉁모이 아두나네 마 핫도 야답네 아스 마두 야옹 모이데 그이노 năng 아기 마역도 레겐 칼라거노고 왜 내가 봐보라 다절르라 뭐지
파워브로 하 넌 파워브로 봐 영훈이 아또 저게 뭐지 봐 이봉아 우리 카나리 말해니 이빠기 이봉어 까리마 떠오는 이자나 떠오르미 시보 이봉어 이자부 그다이 소게네 떠오르시보 Kasih tuh masuk nanti babu. Yang bersih ibu kan biar bane. Yang bersih tinggal dalam berarti. Ini nggak sih hingga bersih. Hingga dah bersih babu. Yang bagi laman kali nasing gane. Andum nahin dah. Yang nunggu aja i봉어 이봉어는 이자기 더와이 건 비록 보세. 이빠 얌나 하라울. Aku itu belum tahu nih. 이봉어 디 करी लमदगी ओबिरबा आई कक्सिंगदेने मिंगने सनाहन कौजे अदुदि पाबुंसी होराबनिना अखोय मु चटना बतारोगे फरे फरे चलोगे को याम नुंगाइरे इबुंगो इबुंगोना इचागी पुंसी कनबिरकपसे इपा याम हराउरे इबुंगो चसे नंगु नहान ही कदाई दे रुगे करिगनो नंगना इपाबु असुक यामना वहाली बसे हा इपाबु असुक यामना वहाली बसे करि निंग बथुंदब लैबगिनो इबुंगो परे परे नंग सुंगा पोथारामुको आई डॉक्टर तो उन्होंने की
매미 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 Kana. Damangan. Damangan. Nangdi matau karamna. ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯃꯤ ꯐꯔꯦꯁꯦ ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯂꯤꯔꯒꯦ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯦꯃꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯌꯣꯕ Damangan. ꯃꯦꯃꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ Damangan. Thoibido. Thoibido luhongkre. ꯍ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯦꯕ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯅ ꯍꯤꯡꯂꯛꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯜꯂꯝꯕ ꯃꯦꯃꯤ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕꯗꯨ ꯀꯥꯏꯗꯅꯣ 하여 만원 홍기부터 까이드로 하여 아이 마기면 또 짰더니 아이 이거 좀 아이 마부 핫거든 에코 다망아 답타고 토비디 말할 레이터브네 토비 난기다 뭐 칸두나 어와보게 아칸 기분에 아두부 란지대보기 깡구식냐 미미 토이비 ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯗꯃꯉꯥꯟꯗꯣ ꯉꯍꯥꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯃꯤ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯅ ꯃꯥ ꯀꯥꯏ ꯂꯩꯔꯨꯏꯕ ꯑꯗꯨꯃꯗꯤ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯐꯔꯦꯁꯦ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ
ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯆꯥ ꯑꯝꯇꯪ ꯊꯛꯃꯤꯟꯅꯔꯨꯁꯦ ꯆꯥꯔꯒꯨꯝꯁꯦ ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯍꯧꯗꯦ ꯑꯉꯥꯡꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯣ ꯀꯩꯁꯨ ꯈꯟꯖꯜꯂꯨꯅꯨꯀꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯉꯥꯜ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯀꯔꯤ ꯅꯪ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯆꯠꯀꯗꯕꯅꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯥ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯂꯛꯂꯒ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕ ꯑꯩꯒꯤ ꯏꯈꯨꯠ ꯍꯜꯂꯣ ꯊꯣꯏꯕꯤ ꯑꯩ ꯃꯉꯥꯜ ꯅꯝꯕꯔꯁꯦ ꯃꯦꯃꯤꯗꯒꯤ ꯂꯧꯕꯅꯦ ꯉꯁꯤ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯅꯪꯒꯤ ꯃꯇꯝ ꯈꯔ ꯂꯥꯞꯅꯕꯁꯤꯗ ꯅꯪꯅ ꯍꯣꯡꯂꯤꯕ ꯃꯇꯧꯁꯤ ꯀꯩꯅꯣ ꯑꯩ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ ꯃꯉꯥꯜ ꯅꯪ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯗꯨꯕꯨ ꯃꯁꯦ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯈꯜꯂꯣ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯔꯦꯝꯕꯗ ꯇꯥꯍꯟꯕ ꯈꯛ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯃꯉꯥꯜ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯃꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯃꯤ ꯈꯛ ꯊꯤꯖꯔꯛꯄꯅꯦ ꯀꯅꯥ ꯅꯪ ꯊꯤꯗꯨꯕꯣ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯖꯔꯛꯄꯅꯦ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉꯨꯁꯤ ꯂꯥꯎ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯁꯤ ꯂꯩꯔꯦ ꯆꯪꯉꯨꯁꯤ ꯂꯥꯎ ꯆꯥꯝꯃ ꯑꯃ ꯊꯧꯁꯤ ꯆꯪꯉꯨꯁꯦ ꯌꯥꯅꯤ ꯌꯥꯅꯤ ꯆꯪꯉꯣ 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 ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯆꯪꯉꯣ ꯐꯝꯃꯣ ꯉꯥ ꯐꯝꯀꯣꯀꯣ ꯑꯩ ꯃꯅꯨꯡ ꯆꯪꯉꯨꯒꯦ ꯍꯣꯏ ꯇꯥꯃꯣ
ꯀꯩꯗꯧꯔꯒꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯃꯤ ꯐꯝꯃꯤꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯇꯟ ꯁꯤꯃꯣ Thôi đi, anh mang anh này. Thôi đi. Thôi đi. 그대로게. 그나이 폰노. Emong khangdi number su save tawde. Tumo.
ꯀꯩꯅꯣ ꯇꯦꯝ ꯀꯦꯔꯝꯕꯤꯗꯨꯅ ꯀꯥꯏ ꯆꯠꯇꯣꯏꯕ? ꯌꯥꯝꯕꯨ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯏꯅꯦꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯍꯥꯏꯔꯛꯑꯦ ꯑꯗꯨꯝꯇ ꯆꯠꯂꯨꯒꯦ ꯀꯩꯝ ꯉꯝꯗꯖꯥꯠꯅꯣ? ꯑꯩ ꯊꯤꯟꯕꯤꯔꯝꯃꯨꯔꯣ? ꯌꯥꯝꯅ ꯉꯝꯗꯕ ꯅꯠꯇꯕ ꯃꯥꯜꯂꯦ ꯁꯨꯝ ꯂꯥꯛꯍꯟꯅꯤꯡꯗꯅ ꯀꯧꯕ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯐꯝꯗꯨꯗ ꯑꯩ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯦ. ꯅꯪ ꯌꯥꯝ ꯊꯨꯔꯛꯑꯣ. ꯊꯣꯏꯕꯤ, ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯦ. ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ. ꯃꯉꯥꯜ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯊꯣꯏꯕꯤ, ꯑꯩ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯦ. ꯂꯥꯛꯑꯣ. ꯊꯥꯗꯣꯛꯑꯣ ꯌꯥꯝꯃꯣ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ? ꯅꯣꯏꯅꯦꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯦꯗ. ꯅꯪꯅ ꯉꯁꯤ ꯆꯠꯂꯨꯏꯁꯤ ꯀꯥꯏꯗꯅꯣ? ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯉꯁꯤ ꯆꯠꯂꯨꯏꯁꯤ ꯀꯥꯏꯗꯅꯣꯕ? ꯅꯅꯦꯒꯤ ꯅꯅꯥꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤꯗꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯅꯪ ꯉꯁꯤ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯣꯏ. ꯋꯥꯁꯤꯡꯇꯟꯗ ꯇꯥꯕꯤꯈꯣ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯥꯕꯤꯌꯨ. ꯏꯌꯥꯝꯕꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯒꯤ ꯀꯟꯕꯤꯔꯛꯈꯤꯕꯅꯤ. ꯉꯁꯤ ꯐꯥꯎꯕ
ꯅꯅꯥꯎꯅ ꯏꯌꯥꯝꯕꯕꯨ ꯀꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯄꯨꯟꯁꯤꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯂꯃꯟ ꯑꯃꯁꯨ ꯇꯣꯟꯁꯤꯟꯖꯔꯦ ꯏꯌꯥꯝꯕ ꯊꯣꯏꯕꯤꯁꯦ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯆꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯜ ꯑꯃꯅꯤ ꯏꯌꯥꯝꯕ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯝꯇ ꯉꯥꯏꯈꯣ ꯈꯨꯗꯝ ꯌꯥꯎꯗ꯭ꯔꯕ ꯋꯥꯍꯩ ꯈꯔꯕꯨ ꯊꯥꯖꯔꯨꯕ ꯑꯩꯒꯤꯁꯨ ꯏꯔꯥꯟ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤꯅꯤ ꯈꯟꯅ ꯍꯦꯛꯈ꯭ꯔꯕ ꯂꯩꯔꯥꯡ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇꯨꯅ ꯁꯨꯝ ꯁꯦꯝꯗꯨꯅ ꯄꯨꯈꯤꯕ ꯑꯩ ꯄꯥꯝꯗꯦ ꯀꯅꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯌꯥꯝꯕꯨꯡ